ꯍꯦꯟꯖꯥ ꯊꯣꯏꯕꯤꯁꯨ ꯉꯁꯤꯗꯤ ꯁꯅꯥꯊꯣꯏꯒ ꯇꯤꯐꯤꯟ ꯁꯦꯌꯔ ꯇꯧꯅꯔꯒ ꯆꯥꯃꯤꯟꯅꯩ꯫ ꯁ꯭ꯄꯨꯟ ꯑꯅꯤ ꯄꯨꯔꯛꯄꯅꯤ, ꯑꯍꯥꯟꯕ ꯑꯣꯏꯕꯅ ꯈꯤꯇꯪꯗꯤ ꯍꯩꯅꯕ ꯋꯥꯠꯂꯤ꯫ ꯁꯅꯥꯊꯣꯏꯅ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯃꯤꯟꯅꯁꯤꯀꯣ ꯏꯕꯥꯅꯤ, ꯐꯝꯁꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯁꯤꯀꯣ꯫ ꯑꯩꯗꯤ ꯈꯪꯕ꯭ꯔꯥ, ꯗꯦ ꯀꯦꯌꯔꯗ ꯏꯊꯟꯗ ꯑꯗꯨꯝ ꯆꯥꯏꯉꯣ, ꯃꯤꯒ ꯆꯥꯕ ꯇꯟꯕꯒꯤ꯫ ꯑꯗꯣ ꯅꯪꯒꯗꯤ ꯇꯟꯗꯦ꯫ ꯏꯇꯥ, ꯅꯪ ꯑꯩꯈꯣꯏꯗ ꯂꯩꯁꯦ ꯌꯥꯔꯣꯏꯗ꯭ꯔꯥ? ꯄꯄꯥꯒ ꯃꯃꯥꯒ ꯇꯧꯔꯒ ꯂꯥꯛꯄꯗꯤ ꯌꯥꯕꯀꯣ, ꯑꯗꯣ ꯅꯣꯏꯗ ꯂꯩꯕꯗꯤ ꯌꯥꯔꯣꯏꯉꯣ, ꯅꯅꯥꯎꯁꯨ ꯀꯞꯀꯅꯤ꯫ ꯅꯪꯒꯤ ꯅꯅꯥꯎ ꯂꯩꯕ꯭ꯔꯣ? ꯂꯩꯅ꯫ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯄꯥ ꯑꯅꯤꯗꯨ ꯃꯆꯥꯕꯨ ꯉꯥꯏꯔꯤ꯫ ꯋꯥꯡꯂꯦꯝꯕ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤ ꯂꯩꯇꯥꯐꯝ ꯈꯪꯗꯕꯅ ꯈꯔ ꯉꯟꯂꯞ ꯅꯤꯡꯊꯤꯒ ꯄꯨꯟꯅ ꯌꯧꯔꯛꯄꯅꯤ꯫ ꯅꯤꯡꯊꯤꯗꯤ ꯒꯥꯔꯤꯗ ꯐꯝꯍꯧꯏ꯫ ꯁꯅꯥꯊꯣꯏꯒꯤ ꯃꯄꯥ ꯄꯥꯔꯤꯁꯨ ꯀꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯃꯆꯥꯕꯨ ꯉꯥꯏꯅ ꯉꯥꯏꯅ ꯋꯥꯔꯤ ꯇꯧꯏ꯫ ꯋꯥꯡꯂꯦꯝꯕꯅ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯕꯕꯥ ꯂꯩꯈꯤꯗꯕꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯄꯥꯈꯠꯅꯈꯤꯗꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯦ ꯃꯤ ꯑꯇꯣꯞꯄꯒ ꯀꯌꯥ ꯂꯣꯏꯅꯈꯤꯗꯕꯅꯤ꯫ ꯑꯩꯅꯁꯨ ꯅꯨꯄꯥ ꯏꯊꯟꯇꯅꯤꯅ ꯆꯠꯊꯣꯛꯀꯗꯧꯕ ꯃꯇꯝꯗ ꯅꯨꯄꯤ ꯉꯥꯛꯇꯒ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯅ ꯁꯨꯝ ꯋꯥꯈꯜꯁꯦ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯈꯤꯕ꯫ ꯑꯗꯣ ꯇꯥꯃꯣꯗꯤ ꯊꯦꯡꯅꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯣꯏꯔꯒꯁꯨ ꯂꯣꯏꯅ ꯇꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯗ꯫ ꯑꯩꯗꯤ ꯑꯃꯔꯣꯝꯗ ꯅꯤꯡꯊꯤꯒꯁꯨ ꯂꯣꯏꯅꯖꯕ ꯍꯦꯟꯅ ꯐꯔꯦꯅ ꯈꯜꯂꯤ ꯇꯥꯃꯣ ꯍꯣꯏꯒ꯫ ꯃꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯐꯕꯁꯨ ꯐꯠꯇꯕꯁꯨ ꯃꯈꯜ ꯁꯨꯅ ꯇꯤꯟꯅꯗꯧꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯌꯥꯝ ꯂꯨꯔꯦꯗ, ꯃꯤꯆꯪ ꯅꯥꯁꯪꯗꯕ ꯌꯥꯕ ꯃꯇꯝ ꯑꯣꯏꯗ꯭ꯔꯦ꯫ ꯅꯪꯅꯁꯨ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ, ꯅꯪꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯩ ꯍꯥꯏꯗꯅ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯁꯥꯐꯝ ꯂꯥꯟꯐꯝꯅꯤꯗꯣ, ꯆꯠꯊꯣꯛꯄ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯈꯪꯍꯟꯕ, ꯃꯃꯤꯠ ꯃꯃꯥꯏ ꯁꯤꯡꯍꯟꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯁꯅꯥꯊꯣꯏꯁꯦ ꯑꯩꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯁꯨꯡꯐꯥ ꯍꯦꯛ ꯐꯥꯖꯟꯗꯦ꯫ ꯅꯨꯡꯁꯤꯗꯕꯒꯤꯗꯤ ꯅꯠꯇꯕ, ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯔꯣꯜ ꯊꯣꯛꯄꯗꯒꯤ ꯑꯍꯜ ꯑꯉꯥꯡ ꯌꯥꯀꯥꯏ ꯌꯦꯡꯂꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯍꯩ, ꯃꯤꯇꯦꯛ ꯃꯤꯅꯧ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯩꯒꯤꯁꯨ ꯇꯥꯃꯣ ꯖꯦꯅꯦꯔꯦꯁꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯈꯤꯕꯒꯤ ꯋꯥꯈꯜꯁꯨ ꯁꯨꯝ ꯄꯤꯛꯁꯤꯟꯕꯩꯔꯥ ꯈꯪꯗꯦ, ꯑꯩꯁꯨ ꯋꯥꯈꯜ ꯌꯥꯝ ꯄꯤꯛꯃꯟꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯗ ꯃꯤ ꯍꯥꯏꯕ ꯖꯤꯕꯁꯤꯃꯨꯛ ꯀꯤꯕ ꯑꯅꯤꯁꯨꯗꯤ ꯍꯥꯏꯕ ꯌꯥꯏ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯈꯔ ꯐꯕ ꯍꯧꯔꯛꯑꯦ ꯇꯥꯃꯣ꯫ ꯅꯌꯥꯝꯕ ꯋꯥ ꯍꯥꯏꯒꯦꯗ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ꯫ ꯃꯃꯥꯡꯗ ꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯍꯟꯅꯗꯨꯅ ꯀꯤꯔꯒ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯒꯗꯧꯕ ꯅꯠꯇꯦꯅꯦ꯫ ꯀꯅꯥꯅ ꯈꯪꯕꯅꯣ, ꯂꯥꯏꯅ ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯕ ꯉꯝꯕ ꯌꯦꯡꯕꯒꯤ ꯆꯥꯡꯌꯦꯡ ꯇꯧꯔꯝꯕ꯭ꯔꯁꯨ, ꯃꯗꯨꯃꯛꯅ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯊꯣꯛꯂꯛꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯄꯥꯈꯠꯄꯗꯨ ꯊꯥꯗꯣꯛꯀꯗꯧꯕꯅꯤ꯫ ꯍꯣꯏ, ꯁꯤꯃꯛꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯥꯖꯧ, ꯆꯦꯛꯁꯤꯟꯒꯅꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨ ꯀꯥ ꯍꯦꯟꯅ ꯆꯦꯛꯁꯤꯟꯃꯟꯕꯒꯤ ꯃꯥꯡꯖꯕꯁꯨ ꯂꯩ ꯍꯥꯏꯕꯅꯤꯗ ꯅꯌꯥꯝꯕꯅ ꯏꯅꯥꯎꯗ ꯍꯥꯏꯔꯤꯁꯦ꯫ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯕꯨꯗꯤ ꯌꯥꯅꯤꯡꯉꯦ ꯑꯩꯁꯨ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯃꯤꯗꯒꯤ ꯂꯥꯏꯅ ꯍꯦꯟꯅ ꯀꯤꯌꯨ꯫ ꯐꯠꯇꯕ ꯃꯤ ꯉꯥꯡꯅꯕ ꯌꯥꯗꯦ, ꯂꯥꯏꯗꯤ ꯉꯥꯡꯅꯕ ꯌꯥꯏ ꯍꯥꯏꯅꯔꯕ ꯃꯇꯝꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯗꯧꯕꯁꯨ ꯅꯛꯅꯕ, ꯑꯩꯕꯨ ꯃꯨꯟꯅ ꯈꯪꯕ ꯃꯤꯁꯤꯡ꯫ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯎꯠꯊꯣꯛꯂꯨꯕ ꯐꯣꯡꯗꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯇꯥꯃꯣꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝ ꯆꯨꯝꯃꯤ, ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯤ ꯑꯃꯒ ꯋꯥꯈꯜ ꯃꯥꯟꯅꯗꯕꯅꯤꯅ ꯑꯩꯅꯁꯨ ꯔꯥꯏꯠ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕ ꯉꯝꯗꯕꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯌꯥꯝ ꯈꯜꯂꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯤꯁꯨ ꯃꯁꯥ ꯌꯥꯝ ꯁꯣꯜꯂꯤ꯫ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩ, ꯃꯥꯅ ꯉꯥꯡꯅ ꯁꯛꯅꯕ ꯇꯥꯔꯛꯇꯕꯒ ꯏꯃꯥꯕꯨꯗꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕꯅꯤꯅ ꯏꯃꯥꯒꯤ ꯃꯊꯥ ꯑꯃꯗꯤ ꯃꯗꯨꯒꯤꯕꯨꯗꯤ ꯈꯔ ꯐꯔꯦ꯫ ꯋꯥꯈꯜꯁꯤꯅ ꯑꯃꯨꯛ ꯁꯣꯏꯁꯩ, ꯃꯄꯥ ꯑꯣꯏꯕꯗ, ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯕꯗ, ꯃꯕꯨꯡ ꯑꯃꯗꯤ ꯏꯃꯥꯒꯤ ꯃꯆꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜꯁꯤꯗ ꯇꯠꯇꯅ ꯍꯦꯛ ꯈꯜꯂꯤ꯫ ꯇꯥꯃꯣꯕꯨꯗꯤ ꯑꯩꯅ ꯌꯥꯝ ꯀꯜꯂꯛꯆꯩꯗ, ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯑꯃꯠꯇ ꯌꯥꯎꯗ ꯇꯥꯃꯣ ꯈꯛꯇꯅ ꯐꯦꯁ ꯇꯧꯔꯒ ꯁꯦꯝꯒꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯁꯦꯡꯅ ꯀꯜꯂꯛꯆꯩ꯫ ꯅꯪ ꯅꯁꯥꯅ ꯅꯁꯥꯗ ꯅꯔꯟ ꯁꯤꯖꯤꯟꯒꯅꯨ꯫ ꯍꯧꯈꯤꯕꯗ ꯐꯅꯌꯥꯝ ꯐꯠꯇꯕ ꯑꯣꯏꯈ꯭ꯔꯒꯁꯨ ꯁꯦꯝꯗꯣꯛꯀꯦ ꯈꯜꯂꯨ꯫ ꯑꯩ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯁꯨꯝ ꯅꯤꯟꯗꯥ ꯇꯧꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯥꯏꯊꯤꯕꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯟꯕ ꯍꯧꯔꯕꯅꯤ꯫ ꯊꯧꯅꯥ ꯂꯩꯌꯨ, ꯈꯪꯖꯤꯜꯂꯨ꯫ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯒꯨꯝ ꯅꯪꯒꯤꯁꯨ ꯇꯣꯉꯥꯟꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯈꯜ ꯃꯥꯟꯅꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯁꯨ ꯌꯥꯝ ꯋꯥꯏ, ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯊꯧꯅꯥ ꯐꯕ ꯁꯥꯔꯒ ꯏꯁꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯒꯤ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯗ꯭ꯔꯒꯁꯨ, ꯑꯃꯨꯛꯇꯤ ꯅꯨꯄꯥ ꯑꯣꯏꯖꯔꯒꯁꯨ ꯁꯤꯔꯒꯦ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯗꯕ ꯅꯠꯇꯦ꯫ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯅꯪꯒꯤꯗꯤ ꯄꯄꯥ ꯋꯥꯠꯂꯒꯁꯨ ꯏꯃꯥ ꯂꯩꯔꯤ꯫ ꯑꯩꯒꯤꯗꯤ ꯇꯥꯏꯕꯪꯁꯤꯗ ꯂꯩꯇ꯭ꯔꯕꯅꯤ, ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯏꯃꯥ ꯕꯕꯥꯗꯣ꯫ ꯋꯥꯡꯂꯦꯝꯕ ꯄꯥꯔꯤꯗꯨ ꯋꯥꯈꯜ ꯁꯣꯟꯊꯔꯛꯂꯦ ꯈꯪꯕꯅ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯄꯥꯏꯕꯣꯏ ꯀꯣꯟꯕꯣꯏ ꯇꯧꯔꯒ ꯊꯦꯝꯖꯤꯜꯂꯤ, ꯊꯧꯅꯥ ꯃꯥꯕꯨ ꯍꯥꯞꯄꯒꯨꯝ꯫ ꯌꯥꯔꯤꯁꯦ ꯇꯥꯃꯣ, ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯒꯅꯨ꯫ ꯋꯥꯈꯜꯁꯦ ꯁꯨꯝ ꯈꯟꯖꯤꯜꯂꯒꯗꯤ ꯑꯋꯥꯕꯁꯦ ꯑꯗꯨꯃꯛ ꯊꯣꯛꯂꯛꯏ꯫ ꯈꯟꯖꯤꯜꯂꯨꯔꯕ, ꯌꯦꯡꯁꯤꯜꯂꯨꯔꯒꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯋꯥꯠꯄ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯥꯃꯣꯒꯤꯁꯨ ꯀꯩꯁꯨ ꯋꯥꯠꯇ꯭ꯔꯦ ꯀꯩꯅꯣ꯫ ꯏꯇꯩꯃ ꯂꯩꯔꯦ, ꯅꯨꯡꯁꯤꯕꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯦ, ꯑꯗꯨꯒ
ichanupa amasu lei haigum tawdaini. Lei. Makhoi mayam ni yenglagani aina wa pothajariba. Matam sa haujankiba khanghaude wari tawringai. Angangsinggi suti matam su oiragle. Angangsingdu mari mari thoglei. Sanathoige hinja thoibiga anidu tungda mangda lai. Kayadi nungshi matau anidu. Somdana kamdauri. Laisi henbi kanamtana mangonda kashuk hairaktragasu. Ahenba mityeng yenglagtrabasu. Masadu charang khoirangnai. Mama manamadagi thai thaiduna chenabata hotnabani. Ningthina henja thoibipu lawba chatkibadu masadagi arumba potsakama thangthakibagum tayang tayangi. Rani su machagi mawong matau kharadi khangbana wanglemba leitringai machagi nakta changlei. Laisi henbi mapidu satsat taithoi. Bema kaithaurage ma nasaga ngamdabro nangbo kashuk tawde. Rani machagi phamung machiduda phamthairakduna ngarang nahandagi chai singsu ningthenungai na chade. Nangbu lam henbagi nabungna haisanu singsanu haidan warakpaduda warokpu lau thamdana tawribra haibani. Adu natragana tasengna nang kaidore ichagi kari nungaitaba lei. Imada mayek sengna hai. Ima ngasi noningise ai chaning thakningba kaya poktaba adugini aigi asoiba semdoknaba thamona khara ngang chaiduna tawbado ai kaidobagi khoi khalingkha thadoino kaidobagi aina warokpa thamdoino imane hinjina khanbagini ai kashuk tawdi. Bema aise nangbu thabum tara napuraga taibang phauhalliba apokpina manine. Nangna phana lotnaba hotnarabasu honglakliba nangina ungna tawda ichada nungaitaba ma lotsinduna leire haibase imane iseng sengna khangini nangbo. Laisi henbi tumina le mamana hanglakliba wahangnadugi pigadawba matik chaba paukhum ama leite. Rani so machagi matawaduda yararai khangduna makha taramdana thoki. Jangsin se kiraba wakhal thadoksimi pairaba thamoi karamba lambidano nupi mana chatkadawriba. Marup anidubu warawi haidunasu hawkhibadudi halakkadawba leite. Onsilaga kauna ngangnaningbagi wakhalsu mangonda poklakhidre. Phamungdagi kumthai phone tapna paikhat nupa magi number da call tawi. Marshal nupiduna mangonda tathina jairakre haina phone adubu latnarakpa tawde adumu paikhale. Hello Abima. Yambo nang thabak chinbra? Chindi kai hainingge nangbo. Yambo ngamta lakpigera. Laki nakhondo kadin. Kam tawde. Loisilamodudi ai kuir yaksalaknaba tawrage. Laisi henbisu adu hairaga phone du thamle. Marshal thabak komba nate office da ruba meeting ama tawrambani. Nupi mana la ukha khairakpadoda panthaduna leithokpa ngamde. Hendrix da thabak khudimak sineramlaga thoglai. Laisi henbisu phi ama mangakta yansilaga thoglakpani. Mana thoglakpaga wanglembana gari thaujalakpaga mapa chane. Chensinbasu ngamdre. Chapleptuna le sumangaduda. Wanglemba gari do hanglaga ningthi hinja thoibibu kumthahale. Ningthi nangangang sika da pusilaga mapiyong biramo. Oi tamo. Ningthi machagi makutu samlaga imungda changre. Wanglemba na lambida chaibaduna laisi henbibu yenglamde. Wanglemba gari do phajana lonsalamlaga changlai. Kadai jatke habanu nangbo? Tamo thoi henbi hoi phawtang chaloge tawbani. Moi phawu jatpada kaigil nangna phi indoise. Mai kathe adina tawba. Numitha ubase nangondagi aina hali simadi ningsingadawbanina atay atay kawrasu. Tamo thoi henbi hoidani tamo noina thinbiramo aida college ki kainoma hangina tawbani. Nangi kada changu yare phone da sabu wari ngaktani do tamo nangonda khutsa yawningde gyan tana changu chalo. Chalo. Mabungda hanggatna khumba sungamda upai irai leita amuk hanjina changle inupisi. Mahak yumsida leibada iseng sengna hairagadi nungaiba oide. Kana amana kashuk hairaktragasu masana laluba kawbunina mahak wakhal pangkhanda khanjil. Wanglemba su kada changle matha sana phamungduda git phamthai. Kaidoba yaurage tamo ichanda mukari haibiramino. Thoi henbi hoida chatki haidina thoglaiba phibamdubo mabu oina taraina thadokadawba nati. 12 loibadagi honglakliba magi mong matawse ai karino haifam khangde. Nangna manungda kari leibano haibado amutang khangdongnaba hono natragadi wakhalse ingna leiba ngamoidawi.
ꯋꯥꯍꯩꯁꯤꯗꯤ ꯈꯔꯁꯨ ꯂꯥꯡꯕ ꯉꯥꯡꯕ ꯄꯥꯝꯕ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯥꯁꯨ ꯍꯥꯟꯅ ꯌꯥꯝ ꯂꯥꯡꯗꯅ ꯀꯣꯏꯆꯠ ꯆꯠꯄ ꯑꯉꯥꯡꯗꯤ ꯅꯠꯇꯦꯗꯅ ꯆꯥꯎꯁꯟ ꯁꯟꯅꯔꯒ ꯂꯣꯏꯔꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯋꯥꯡꯂꯦꯝꯕꯅ ꯆꯪꯈꯤꯕꯒ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯂꯣꯟꯅ ꯊꯣꯛꯂꯛꯏ ꯃꯥꯔꯁꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅ ꯒꯥꯔꯤꯗꯨꯗ ꯆꯣꯡꯈꯠꯄꯣꯏ ꯀꯩꯕꯣꯏ ꯀꯥꯈꯠꯂꯤ ꯊꯧꯔꯣ ꯆꯠꯂꯁꯤ ꯃꯥꯔꯁꯟꯁꯨ ꯅꯨꯄꯤ ꯃꯥꯒꯤ ꯇꯍꯥ ꯇꯍꯥꯕ ꯏꯄꯥ ꯄꯥꯈꯠꯄ ꯃꯇꯧ ꯑꯗꯨꯗ ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧꯕ ꯍꯧꯏ ꯄꯥꯈꯠꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨꯕꯨ ꯐꯥꯊꯕꯤꯕ ꯑꯣꯏꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯁꯨ ꯇꯞꯂꯞꯅ ꯁꯝꯕꯤꯔꯛꯏ ꯇꯞꯅ ꯄꯥꯏꯕꯅꯤ ꯀꯟꯅ ꯄꯥꯏꯁꯤꯟꯗꯦ ꯆꯩꯅꯥ ꯐꯥꯎꯈꯤꯅꯤꯕꯨ ꯃꯤꯄꯥꯏꯔꯤꯕ꯭ꯔꯥ ꯆꯠꯂꯤꯕ ꯃꯐꯝꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯅꯨꯄꯥꯗꯨ ꯋꯥ ꯉꯥꯡꯗꯦ ꯅꯨꯄꯤ ꯃꯥꯅꯁꯨ ꯍꯥꯟꯅ ꯍꯥꯏꯔꯨꯕ ꯇꯧꯗꯦ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯅꯨꯄꯥꯗꯨ ꯒꯥꯔꯤ ꯈꯥꯝꯃꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯂꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯂꯥꯛꯂꯒ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄꯤꯔꯛꯏ ꯏꯆꯤꯛ ꯆꯤꯛꯏ ꯃꯤ ꯀꯌꯥ ꯆꯠꯇꯦ ꯑꯀꯣꯏꯕꯗꯨꯅ ꯎꯄꯥꯜ ꯋꯥꯄꯥꯜ ꯒꯨꯜꯃꯣꯍꯔ ꯄꯥꯟꯕꯤ ꯈꯔꯁꯨ ꯄꯔꯦꯡ ꯁꯥꯅ ꯍꯧꯔꯤ ꯈꯨꯠꯁꯦꯝꯒꯤ ꯏꯪꯍꯟꯕ ꯅꯠꯇꯅ ꯃꯍꯧꯁꯥꯒꯤ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯇꯨꯅ ꯄꯤꯔꯛꯄ ꯑꯏꯪꯕꯗꯨꯅ ꯂꯨꯝꯊꯔꯕ ꯋꯥꯈꯜ ꯁꯥꯔꯝꯕ ꯀꯣꯛꯁꯨ ꯈꯖꯤꯛ ꯏꯪꯊꯕꯒꯨꯝꯅ ꯐꯥꯎꯍꯜꯂꯤ ꯅꯨꯄꯥ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯕꯨ ꯈꯪꯗꯦ ꯅꯨꯄꯤ ꯃꯥꯅꯗꯤ ꯀꯔꯤ ꯐꯥꯎꯔꯤꯕ ꯃꯥꯔꯁꯟ ꯑꯏꯪꯕ ꯈꯣꯟꯖꯦꯜꯅ ꯀꯨꯝꯊꯔꯛꯑꯣ ꯕꯦꯝꯃ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯀꯨꯝꯊꯩ ꯑꯀꯣꯏꯕꯗꯨ ꯃꯃꯤꯠꯇꯨꯅ ꯀꯣꯏꯅ ꯌꯦꯡꯉꯤ ꯃꯤꯠꯌꯦꯡ ꯊꯝꯐꯝ ꯈꯪꯗ ꯃꯥꯔꯁꯟꯅ ꯑꯍꯥꯟꯕꯗ ꯑꯩ ꯅꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯟꯅ ꯍꯥꯏꯒꯦ ꯋꯥꯍꯩꯁꯤꯅ ꯅꯨꯡꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯑꯁꯧꯕ ꯅꯐꯝꯗ ꯂꯥꯟꯈꯤꯕ ꯏꯔꯥꯜꯁꯤꯡꯗꯣ ꯉꯥꯛꯄꯤꯅꯕ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯃꯤꯌꯥꯝꯅ ꯈꯪꯂꯒ ꯃꯤꯅꯣꯛ ꯃꯩꯁꯥ ꯅꯪꯒꯗꯧꯕ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯈꯥꯡꯕꯗ ꯋꯥꯒꯗꯕ ꯆꯩꯅꯥꯅꯤ ꯅꯐꯝꯗ ꯈꯨꯗꯣꯜ ꯇꯝꯈꯤꯕ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞ ꯈꯔꯒꯤ ꯑꯊꯦꯟꯕ ꯋꯥꯈꯜꯅ ꯅꯪꯅ ꯄꯥꯝꯗꯕ ꯀꯌꯥ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯅꯪꯕꯨ ꯅꯝꯖꯥ ꯅꯝꯊꯦꯛ ꯇꯧꯈ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯋꯥꯍꯩ ꯑꯃꯠꯇ ꯃꯆꯤꯟꯗꯒꯤ ꯀꯥꯡꯊꯣꯔꯛꯇꯕꯗꯨꯗ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟꯅ ꯑꯕꯦꯝꯃ ꯅꯪ ꯋꯥ ꯉꯥꯡꯉꯨ ꯑꯗꯨꯃꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯒꯅꯨ ꯅꯪꯅ ꯊꯤꯅ ꯉꯥꯡꯂꯁꯨ ꯑꯩ ꯁꯧ ꯑꯗꯨꯕꯨ ꯄꯦꯟꯅꯕꯗꯨꯗꯤ ꯐꯣꯡꯗꯣꯛ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯞꯅꯤꯡꯕꯗꯨ ꯈꯪꯖꯤꯜꯂꯒ ꯑꯩꯕꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯉꯣꯟꯗ ꯍꯥꯏꯈꯤꯗꯦꯕ꯭ꯔꯥ ꯀꯌꯥꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯍꯥꯏꯖꯈꯤ ꯃꯇꯝꯗꯨꯗ ꯇꯥꯕꯤꯗ꯭ꯔꯒ ꯍꯣꯡꯕ ꯉꯝꯂꯔꯣꯏ ꯈꯪꯕ ꯃꯤꯀꯨꯞꯇ ꯑꯄꯥꯝꯕ ꯍꯪꯂꯤꯕ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤꯕꯨ ꯅꯝꯖꯥ ꯅꯝꯊꯦꯛꯄꯤꯔꯕ ꯇꯨꯡꯗ ꯅꯇꯧꯅ ꯂꯥꯟꯖꯗꯕ ꯁꯥꯔꯒ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯪꯕ ꯀꯔꯝ ꯆꯥꯎꯕ ꯅꯈꯣꯏꯒꯤ ꯂꯝꯆꯠꯇꯣ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯗꯦ ꯏꯕꯨꯡꯒꯤꯅꯃ ꯏꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯏꯔꯥꯡ ꯂꯥꯡꯅ ꯂꯩꯖꯕ ꯄꯨꯟꯁꯤꯗꯣ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯕꯤꯕꯅꯤ ꯃꯥꯔꯁꯟ ꯃꯔꯨ ꯂꯨꯛꯊꯩ ꯃꯔꯥꯜ ꯑꯗꯨꯅ ꯃꯄꯣꯠ ꯐꯥꯔꯕ ꯃꯤꯁꯛꯀꯣ ꯅꯣꯡꯃ ꯀꯥꯡꯗꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯡꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯥꯅ ꯄꯥꯔꯒ ꯃꯆꯥ ꯑꯩꯉꯣꯟꯗ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯕ ꯆꯦꯛꯁꯤꯟꯖꯕꯗꯣ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤ ꯈꯪꯂꯒ ꯏꯃꯥꯅ ꯀꯌꯥꯝ ꯊꯃꯣꯏ ꯀꯥꯏꯒꯅꯤ ꯃꯆꯥ ꯑꯩꯕꯨ ꯀꯌꯥꯝ ꯋꯥꯔꯧꯒꯅꯤ ꯅꯣꯏ ꯄꯦꯠ ꯅꯪꯒꯤꯗꯤ ꯑꯄꯥꯝꯕ ꯐꯪꯂꯦ ꯑꯩꯕꯨ ꯊꯥꯗꯣꯛꯂꯁꯨ ꯌꯥꯔꯝꯒꯅꯤꯅꯦ ꯃꯥꯔꯁꯟ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯄꯤ ꯃꯥꯕꯨ ꯆꯤꯡꯁꯤꯜꯂꯒ ꯀꯣꯟꯁꯤꯟꯕ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯅꯪꯒꯤ ꯄꯦꯟꯗꯕ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯄꯨꯝꯅꯃꯛ ꯍꯥꯏꯌꯨ ꯑꯗꯨꯕꯨ ꯁꯅꯥ ꯌꯥꯝꯕꯨꯡꯒꯤ ꯊꯣꯏꯊꯣꯏꯕꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯪꯂꯒ ꯅꯪꯕꯨ ꯍꯟꯗꯣꯛꯂꯁꯨ ꯌꯥꯔꯝꯂꯅꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯅꯪꯒꯤ ꯐꯝꯗ ꯍꯥꯏꯒꯅꯨ ꯉꯥꯏꯍꯥꯛꯀꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯅ ꯑꯍꯦꯟꯕ ꯈꯣꯡꯊꯥꯡ ꯑꯃꯅ ꯐꯝꯗ ꯊꯥꯡꯖꯤꯟꯈꯤꯗꯨꯅ ꯅꯪꯕꯨ ꯂꯧꯔꯣꯏ ꯃꯥꯡꯍꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯜꯂꯛꯇ ꯅꯥꯗꯣꯝ ꯍꯨꯟꯗꯣꯛꯀꯦ ꯍꯥꯏꯅꯗꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯈꯟꯈꯤꯕ ꯂꯩꯇꯦ ꯈꯟꯁꯨ ꯈꯜꯂꯨ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯃꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯊꯝ ꯉꯁꯤ ꯑꯩꯅ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯕꯨ ꯄꯜꯂꯒ ꯋꯥꯁꯛꯂꯤ ꯀꯩꯒꯨꯝꯕ ꯑꯩꯅ ꯇꯨꯀꯠꯆꯕ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯋꯥꯈꯜꯗꯣ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯏꯃꯥꯕꯨ ꯍꯥꯠꯄꯒꯤ ꯄꯥꯞꯇꯣ ꯃꯆꯥ ꯑꯩꯅ ꯐꯪꯁꯅꯨ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯕꯨ ꯊꯦꯝꯖꯤꯟꯕ ꯉꯝꯗꯦ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯑꯋꯥꯕ ꯆꯩꯅꯥꯗꯤ ꯅꯨꯄꯤꯗꯅ ꯈꯪꯒꯅꯤ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯅꯪꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯨꯅ ꯄꯨꯟꯁꯤꯗ ꯃꯥꯏꯊꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯁꯥ ꯃꯊꯟꯇ ꯍꯪꯈꯤꯕ ꯑꯀꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤꯁꯨ ꯍꯦꯟꯅ ꯀꯤꯖꯈ꯭ꯔꯦ ꯑꯗꯨꯅ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯋꯥꯅꯤ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯁꯣꯏꯗꯅ ꯑꯩꯉꯣꯟꯗꯒꯤ ꯑꯍꯦꯟꯕꯤ ꯑꯃ ꯂꯥꯛꯄꯗ ꯅꯪ ꯋꯥꯈꯜ ꯍꯣꯡꯈꯤꯅꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕꯤꯕꯨ ꯂꯩꯔꯝꯒꯗ꯭ꯔꯅꯤ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯇꯥꯅꯤꯡꯗ꯭ꯔꯒꯁꯨ ꯑꯩꯗꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯍꯧꯗ꯭ꯔꯒꯗꯤ ꯅꯣꯡꯃꯒꯤ ꯇꯨꯝꯐꯝ ꯈꯪꯗꯦ ꯊꯤꯅ ꯆꯩꯕ ꯑꯣꯏꯔꯒꯁꯨ ꯅꯪꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯑꯋꯥꯕ ꯄꯣꯊꯥꯔꯤꯕꯅꯤ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯁꯪꯁꯥꯔꯁꯤꯗ ꯏꯊꯟꯇ ꯂꯩꯕꯒꯨꯝ ꯄꯨꯡꯍꯥꯡ ꯍꯥꯡꯉꯤ ꯕꯦꯠ ꯍꯥꯏꯁꯤꯅꯤ ꯍꯤꯔꯣꯗꯤ ꯃꯌꯥꯝꯒꯤꯗꯃꯛ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯟꯗꯣꯛꯄ ꯉꯝꯃꯤ ꯑꯗꯨꯒ ꯑꯩꯗꯤ ꯕꯤꯂꯤꯌꯟ ꯑꯣꯏꯅ ꯆꯨꯁ ꯇꯧꯒꯅꯤ ꯅꯪꯅ ꯕꯦꯠ ꯍꯥꯏꯕꯗꯣ ꯑꯩ ꯁꯥꯎꯗꯦ ꯁꯣꯁꯥꯏꯇꯤ ꯑꯁꯤꯕꯨ ꯁꯂꯥꯛ ꯁꯥꯍꯜꯂꯒ
ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯒꯅꯤ ꯑꯩꯗꯤ ꯍꯤꯔꯣ ꯑꯣꯏꯗꯦ ꯕꯦꯗ ꯑꯣꯏꯅꯤꯡꯉꯤ ꯋꯥꯍꯩ ꯑꯗꯨꯅ ꯃꯀꯥ ꯂꯥꯝꯕ ꯃꯤꯅꯣꯛ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯉꯥꯟꯊꯣꯔꯛꯄ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯃꯤꯄꯥꯏꯔꯝꯕ ꯋꯥꯈꯜ ꯑꯗꯨꯗꯤ ꯈꯖꯤꯛ ꯈꯖꯤꯛ ꯐꯥꯊꯔꯛꯄꯒꯨꯝ ꯇꯧ ꯏꯕꯥꯅꯤ ꯉꯁꯤ ꯆꯠꯈ꯭ꯔꯁꯤ ꯆꯦꯜꯂ ꯃꯇꯨꯡꯗ ꯋꯥꯔꯛꯄ ꯄꯨꯔꯒ ꯅꯪꯅ ꯊꯨꯅ ꯍꯣꯡꯕ ꯄꯥꯝꯃꯁꯨ ꯇꯞꯅ ꯍꯣꯡꯕꯕꯨ ꯄꯥꯝꯂꯒꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯑꯩ ꯅꯪꯕꯨ ꯉꯥꯏꯒꯦ ꯅꯪꯅ ꯑꯋꯥꯕ ꯑꯃ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯂꯩꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯅꯠꯇ꯭ꯔꯒ ꯏꯃꯥ ꯄꯥꯕꯨꯡ ꯑꯣꯏꯅ ꯃꯪꯒꯣꯟ ꯀꯥꯍꯜꯂꯧꯔꯥ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯄꯥꯏꯈꯣꯝꯕ ꯂꯣꯌꯥ ꯑꯅꯤꯁꯨ ꯑꯣꯐꯤꯁꯇ ꯂꯩꯔꯤ ꯃꯥꯔꯁꯅ ꯍꯨꯟꯗꯣꯛꯂꯝꯕ ꯊꯕꯛꯁꯤꯡꯗꯨ ꯃꯈꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯗꯕꯅ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯃꯇꯝ ꯈꯔ ꯁꯦꯠ ꯑꯣꯏꯒꯦ ꯇꯧꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯈꯤ ꯐꯥꯎꯕ ꯍꯦꯛ ꯐꯪꯍꯟꯗꯦ ꯍꯥꯏꯕꯅꯤꯗ ꯅꯣꯏꯕꯥꯅꯤ ꯆꯪꯗꯅ ꯀꯔꯤꯗ ꯑꯣꯏꯅꯤꯡꯉꯤꯕ ꯁꯦꯅꯣ ꯍꯥꯏꯁꯦ ꯅꯨꯄꯤꯅꯦꯅ ꯃꯁꯛ ꯃꯇꯧꯗꯨꯅ ꯌꯥꯝ ꯐꯖꯅꯅ ꯇꯧꯕ ꯑꯣꯏꯔꯗꯤ ꯐꯩ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯕꯤꯗꯨꯅꯤ ꯊꯤꯔꯤꯗꯨꯒ ꯅꯨꯄꯥ ꯅꯍꯥꯗꯒꯤ ꯈꯦꯇꯣꯛ ꯆꯥꯊꯣꯛꯄ ꯅꯨꯄꯤ ꯑꯃ ꯏꯊꯛ ꯏꯔꯥꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯀꯨꯀꯦ ꯆꯥꯀꯦꯗꯣ ꯅꯥꯇꯩ ꯑꯃ ꯆꯥꯗꯦꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯃꯤꯗꯣ ꯈꯨꯗꯤ ꯊꯤꯔꯝꯃꯅꯤꯌꯦ ꯅꯣꯏꯕꯥꯅꯤ ꯆꯪꯅ ꯉꯥꯡꯅꯗꯅ ꯍꯧꯖꯤꯛꯁꯨ ꯃꯤꯆꯪ ꯑꯗꯨꯝ ꯆꯪꯉꯤꯅꯤꯅꯦꯀꯣ ꯏꯕꯨꯡꯉꯣ ꯅꯪ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯉꯣꯏ ꯈꯨꯗꯤ ꯊꯤꯗꯅ ꯅꯌꯥꯒꯗꯨ ꯇꯦꯛꯇꯅ ꯃꯥꯏ ꯅꯨꯄꯥꯅ ꯀꯥꯎꯔ ꯇꯥꯜꯂꯛꯑꯒꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯗꯧꯅꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯗꯨꯝꯗꯥꯝꯗ ꯆꯥꯛꯀꯧꯒꯦꯅꯦ ꯄꯥꯏꯈꯣꯝꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯤ ꯂꯣꯌꯥꯒꯤ ꯏꯁꯧꯗꯨ ꯃꯊꯥ ꯃꯔꯛ ꯑꯗꯨꯗ ꯇꯥꯅꯤꯡꯕ ꯑꯣꯏꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯉꯥꯡꯍꯧꯔꯣ ꯌꯥꯔꯦꯅ ꯄꯦꯟꯅ ꯉꯥꯡꯍꯧꯔꯣ ꯑꯩꯗ ꯑꯇꯣꯞꯄ ꯑꯃ ꯇꯧꯖꯧꯔꯒꯦ ꯅꯪꯒ ꯂꯩꯃꯤꯟꯅꯔꯗꯤꯅꯦ ꯉꯥꯎꯔ ꯆꯠꯈꯤꯕ ꯁꯣꯏꯔꯣꯏ ꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯊꯣꯛꯈꯤ ꯂꯣꯌꯥ ꯅꯣꯛꯀ꯭ꯔꯦꯝ ꯍꯥꯏꯒ꯭ꯔꯦꯝꯅꯅ ꯑꯁꯦꯡꯕ ꯍꯥꯏꯕꯒꯤ ꯁꯥꯎꯗꯅꯕꯁꯨ ꯇꯧꯔꯤ ꯃꯥꯏꯗꯃꯛꯇ ꯈꯖꯤꯛꯇ ꯐꯥꯎꯕ ꯈꯟꯊꯕꯤꯗ꯭ꯔꯕ ꯑꯃꯨꯀꯥꯊꯤꯗꯨꯕꯨ ꯃꯤꯆꯪ ꯍꯧꯖꯤꯛꯐꯥꯎꯕ ꯆꯪꯁꯥꯗꯅ ꯀꯦꯔꯣꯂꯤꯟꯁꯨ ꯃꯥꯔꯁꯟꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯄꯔꯃꯤꯁꯟ ꯂꯧꯈꯤꯒꯦ ꯍꯥꯏꯕꯒ ꯇꯥꯗꯦ ꯈꯪꯅ ꯆꯥꯅꯕ ꯅꯛꯅ ꯂꯣꯏꯅꯕ ꯃꯤꯑꯣꯏꯅꯤ ꯃꯄꯥꯗꯨ ꯁ꯭ꯄꯦꯁꯦꯜ ꯀꯣꯟꯇ꯭ꯔꯦꯛꯇꯔꯅꯤ ꯍꯥꯏꯅ ꯉꯛꯆꯥꯎ ꯊꯦꯛꯂꯒ ꯆꯪꯂꯤ ꯃꯥꯔꯁꯟꯒꯤ ꯀꯦꯕꯤꯟꯗ ꯂꯣꯌꯥꯅ ꯐꯝꯂꯝꯕꯗꯨꯗ ꯁꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯂꯣꯌꯥꯅ ꯀꯦꯔꯣꯂꯤꯟ ꯀꯦꯔꯣꯂꯤꯟꯁꯨ ꯊꯣꯛꯀꯦ ꯇꯧꯔꯝꯕꯗꯨ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯛꯂꯒ ꯌꯥꯃꯪꯗꯤ ꯃꯥꯗꯤ ꯗꯦꯠ ꯆꯠꯈꯤ ꯀꯩ ꯂꯩꯔꯦ ꯀꯗꯥꯏꯗ ꯀꯅꯥꯒ ꯗꯦꯠꯄꯨ ꯃꯥꯏ ꯅꯨꯄꯤꯒ ꯆꯠꯇꯗꯅ ꯄꯥꯏꯈꯣꯝꯕꯒ ꯆꯠꯄ ꯌꯥꯕ꯭ꯔꯣ ꯀꯥꯏꯗꯅꯤ ꯍꯥꯏꯔꯝꯒꯦ ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯑꯝꯇ ꯈꯪꯍꯧꯗꯦ ꯌꯥꯃꯪꯒꯤ ꯅꯝꯕꯔꯗꯨ ꯆꯠꯇꯦ ꯃꯥꯒꯤ ꯅꯝꯕꯔ ꯆꯠꯄ ꯑꯝꯇ ꯄꯤꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯃꯥꯒꯤꯗꯤ ꯅꯝꯕꯔ ꯑꯃꯗꯒꯤ ꯍꯦꯟꯅ ꯄꯥꯏꯗꯝꯅꯤ ꯑꯣꯐ ꯂꯩꯔ ꯀꯩꯗꯩꯅꯣ ꯕ꯭ꯂꯣꯛ ꯊꯝꯃꯛꯑꯦ ꯍꯥꯏꯕꯁꯨ ꯍꯦꯛ ꯏꯀꯥꯏꯒꯨꯝ ꯇꯧ ꯅꯨꯄꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ ꯏꯀꯥꯛ ꯇꯧꯏ ꯂꯣꯌꯥꯁꯨ ꯃꯇꯧꯗꯨ ꯈꯪꯂꯗꯨꯅ ꯑꯩꯈꯣꯏꯁꯨ ꯄꯪꯊꯤꯗꯤ ꯊꯤꯗꯕꯅꯤꯗ ꯃꯥꯔꯁꯟ ꯐꯪꯍꯧꯗ꯭ꯔꯁꯨ ꯗꯥ ꯂꯣꯌꯥ ꯃꯣꯏ ꯃꯃꯥ ꯃꯄꯥꯅ ꯑꯩꯁꯦ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯌꯨꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯕ ꯂꯥꯛꯈꯤꯕꯅꯤ ꯆꯥꯎꯈꯠꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯤ ꯑꯩꯉꯣꯟꯗ ꯀꯩꯗꯧꯅꯨꯡꯗ ꯁꯤꯖꯤꯟꯅꯔꯒꯅꯣ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯊꯣꯛꯈꯤ ꯂꯣꯌꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯂꯣꯌꯥ ꯑꯩꯅ ꯃꯥꯁꯦ ꯌꯥꯝꯅ ꯄꯥꯝꯕꯤꯗꯧ ꯇꯥꯏꯞꯇꯒ ꯈꯜꯂꯤ ꯃꯥꯜꯂꯤꯅꯦ ꯁꯛꯃꯛꯅ ꯅꯣꯡꯌꯥꯏ ꯅꯣꯡꯈꯥꯛꯄꯗ ꯊꯣꯛꯄ ꯃꯀꯣꯛ ꯌꯥꯎꯗꯕꯤ ꯚꯨꯠ ꯍꯦꯛ ꯃꯥꯜꯂꯗꯅ ꯃꯌꯨꯝ ꯄꯥꯝꯕ ꯈꯪꯉꯔꯣꯏ ꯅꯨꯄꯥ ꯑꯝꯇꯅ ꯂꯛꯅꯕꯤꯔꯔꯣꯏꯅ ꯈꯥꯏꯕꯤꯕꯁꯤꯗ ꯑꯋꯣꯏꯕꯒ ꯈꯟꯗꯅ ꯊꯧꯖꯁꯥꯏꯁꯦ ꯁꯛꯇꯥꯃꯨꯛꯁꯤꯒ ꯀꯦꯔꯣꯂꯤꯟꯁꯨ ꯁꯥꯎꯔꯤ ꯊꯣꯛꯂꯛꯏ ꯎꯁꯤꯠꯇꯦ ꯍꯥꯏꯅ ꯁꯣꯔꯗꯨ ꯐꯤ ꯀꯥꯝꯃꯤ